ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯨꯔꯦꯝꯖꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜ ꯃꯐꯩ ꯉꯥꯛꯇ ꯊꯣꯡꯕ ꯃꯈꯣꯡꯒ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯒ꯭ꯔꯦꯚꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯁꯂꯥꯗ ꯂꯩꯔꯦ ꯁꯂꯥꯗꯁꯦ ꯂꯦꯇ꯭ꯌꯨꯁꯅꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯦ ꯊꯕꯤꯅꯦ ꯑꯗꯨꯒ ꯅꯨꯡꯁꯤꯗꯥꯛ ꯈꯔ ꯍꯥꯞꯆꯟꯕ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯑꯗꯨꯒ ꯊꯥꯎ ꯇꯧꯔꯒ ꯆꯝꯄ꯭ꯔꯥ ꯁꯨꯞꯖꯜꯂꯒ ꯇꯣꯠꯄꯅꯦ ꯑꯗꯣ ꯏꯅꯥꯎꯄꯤ ꯍꯥꯏꯗꯤ ꯑꯩꯒ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯅꯕ ꯑꯕꯤꯌꯥꯏꯗꯣ ꯃꯥꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯄꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯊꯣꯛꯅꯔꯦ ꯑꯗꯣ ꯉꯁꯤ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯔꯛꯑꯒꯦ ꯆꯥꯕ ꯍꯧꯔꯒꯦ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯔꯤꯀꯦꯠꯇ ꯀꯟꯅ ꯉꯥꯎꯔꯤ 10 crores ꯐꯪꯅꯕ ꯄ꯭ꯂꯦꯌꯔꯁꯄꯣꯠꯇ ꯍꯧꯖꯤꯛꯇꯤ ꯃꯦꯠꯆ ꯁꯤꯖꯟꯅꯤꯅ ꯃꯌꯥꯝꯁꯨ ꯂꯣꯏ ꯉꯥꯎꯅꯔꯝꯃꯅꯤ ꯑꯗꯨꯅ ꯄ꯭ꯂꯦꯌꯔꯁꯄꯣꯠ ꯐꯦꯟꯇꯁꯤ ꯒꯦꯃꯤꯡ ꯑꯦꯞ ꯑꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ ꯃꯁꯤ ꯑꯩ ꯈꯛꯇꯒꯤ ꯐꯦꯚꯔꯦꯠ ꯑꯦꯞ ꯅꯠꯇꯦ 1 crore ꯍꯦꯟꯕ ꯃꯤꯁꯤꯡꯒꯤ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯦꯞ ꯑꯃꯅꯤ ꯑꯗꯨꯒ ꯍꯟꯗꯛ ꯁꯤꯖꯟꯒꯤ ꯋꯤꯅꯤꯡꯁꯤꯗꯤ ꯉꯥꯎꯔꯦ ꯑꯗꯨꯅ ꯏꯟꯗꯤꯌꯟ ꯃꯌꯥꯝꯁꯦ ꯍꯟꯗꯛꯇꯤ ꯀ꯭ꯔꯤꯀꯦꯠꯇ ꯂꯣꯏꯅ ꯉꯥꯎꯅꯔꯅꯤ ꯁ꯭ꯄꯣꯔꯠꯁ ꯈꯛꯇ ꯅꯠꯇꯅ ꯄ꯭ꯂꯦꯌꯔꯁꯄꯣꯠꯇ ꯏꯖꯤ ꯑꯦꯟ ꯑꯦꯟꯇꯔꯇꯦꯅꯤꯡ ꯑꯣꯏꯕ ꯒꯦꯝ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ 15+ ꯂꯥꯏꯛ ꯂꯨꯗꯣ ꯔꯃꯤ ꯁ꯭ꯇꯦꯛꯁ ꯑꯦꯟ ꯂꯦꯗꯔ ꯑꯦꯟ ꯀꯣꯜ ꯕ꯭ꯔꯦꯛ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯁꯥꯟꯅꯔꯒ 50 lakhs ꯍꯦꯟꯅ ꯇꯥꯟꯕꯁꯨ ꯌꯥꯏꯑꯕ ꯑꯗꯣꯝꯅ ꯍꯪꯅꯤꯡꯕ ꯐꯥꯎꯔꯝꯒꯅꯤꯕ ꯋꯥꯏ ꯄ꯭ꯂꯦꯌꯔꯁꯄꯣꯠ ꯑꯅ ꯍꯥꯏꯖꯔꯒꯦ ꯑꯍꯥꯟꯕꯗ up to 10 crores winning ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯑꯅꯧꯕ ꯑꯣꯐꯔ ꯁꯦꯀꯦꯟꯗ KYC ꯌꯥꯎꯗꯅ ꯄꯩꯁా ꯌꯥꯝ ꯂꯥꯏꯅ ꯂꯧꯊꯣꯛꯄ ꯌꯥꯏ ꯊꯔꯗꯇ 1 crore users ꯑꯗꯨꯒ ꯊꯥꯖꯕ ꯌꯥꯕ ꯁꯤꯀ꯭ꯌꯣꯔ ꯑꯣꯏꯕ ꯑꯦꯞ ꯑꯃꯅꯤ ꯐꯣꯔꯠꯇ ꯃꯁꯤ ꯑꯦꯟꯗ꯭ꯔꯣꯏꯗꯇꯪ ꯅꯠꯇꯅ iOS-ꯇꯁꯨ ꯐꯪꯉꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯁꯤꯖꯟꯁꯤꯗꯗꯤ ꯑꯗꯣꯝꯒꯤ ꯃꯔꯨꯞꯇꯁꯨ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯒ ꯕꯣꯅꯁꯁꯨ ꯐꯪꯕꯤꯔꯣ ꯑꯗꯨꯅ ꯃꯈꯥꯒꯤ ꯂꯤꯡꯛꯁꯤ ꯆꯪꯕꯤꯔꯒ ꯄ꯭ꯂꯦꯌꯔꯁꯄꯣꯠ ꯑꯦꯞ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯀ꯭ꯔꯤꯀꯦꯠ ꯇꯤꯝ ꯑꯣꯔ ꯐꯦꯚꯔꯦꯠ ꯒꯦꯝ ꯁꯥꯟꯅꯅꯕ ꯂꯤꯡꯛ ꯏꯟ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯃꯨꯟꯕꯅꯤ ꯒ꯭ꯔꯦꯚꯤ ꯆꯥꯁꯜꯂꯨꯀꯣ ꯆꯞ ꯍꯥꯎꯇ꯭ꯔꯁꯨ ꯍꯥꯎꯋꯦꯅ ꯆꯥ ꯑꯩ ꯃꯍꯤ ꯀꯌꯥ ꯆꯥꯕ ꯍꯩꯇꯦ ꯆꯥꯛ ꯑꯍꯥꯟꯕꯒꯤ ꯃꯥ ꯈꯤꯇꯪ ꯅꯔꯚꯁꯇꯤ ꯆꯠꯂꯝꯕꯅꯤ ꯑꯗꯣ ꯍꯧꯔꯒꯦ ꯃꯣꯁꯥꯔꯣ ꯍꯥꯞꯄꯛꯀꯦ ꯃꯇꯥꯏ ꯃꯥ ꯆꯥꯁꯜꯂꯨ ꯂꯣꯏ ꯆꯥꯁꯜꯂꯨ 이세가 난갈래. 그냥 빨리 ꯆꯅꯝ ꯍꯥꯞꯄꯛꯀꯦ ꯑꯩ ꯀꯩꯅꯣꯝ ꯆꯥꯗꯦ ꯍꯥꯏꯕꯗꯤ ꯃꯄꯨꯝ ꯆꯥꯕ ꯍꯩꯇꯦꯕ ꯌꯥꯏ ꯒ꯭ꯌꯥꯟ ꯇꯥꯏ ꯁꯂꯥꯛꯁꯨ ꯍꯥꯎꯋꯦ ꯑꯩꯁꯨ ꯍꯥꯎꯋꯦ ꯅꯣꯡꯒ ꯆꯨꯕ ꯋꯦꯗꯔꯁꯤꯒ ꯆꯞ ꯆꯥꯏ ꯃꯣꯔꯣꯛ ꯁꯥꯔꯤ ꯑꯗꯨꯝ ꯁꯥꯏꯅꯦ ꯁꯥꯏꯀꯣ
ꯍꯥꯎꯔꯦ Cái nam xài được. ꯈꯪꯗꯦ Ấy sao xài được? Mày ra rồi. ꯍꯥꯎꯔꯦ Hỏi gì vậy? ꯂꯣꯏ ꯆꯠꯁꯟꯒꯗꯕꯅꯦ 3 ꯌꯥꯎꯕꯅꯦ Nó không dâu rồi. nhìn ra này à Và tôi mà đúng vậy. Anh ấy chích bên mà hao lâu rồi. Dạ. ก็ไปเป็นเฮาเลยว่าเลย Ê, khoai sao gì không vậy? ก็เนาะ Ê, thà bì đã, cụ cây à. ซาซิฮิโรนโดฮันตักตีมาโดสิเลนหายไปทับกระดูกิอีบานีน้ำมินเตรียมมุกน้ำมินก็ด้วยเนี่ย Nó không gà mà happy vậy. มาโค้งนี่มาเพิ่ม Dáng ăn được. สรุปสรุป Thì đại nó dâu xuống dần. ให้น้องเธอจะใช่อ่ะ Chị nhìn hơi thà khó. มีกับว่าฉันเอาไว้ดิขังกันเจ๊อะไรนี่มีก็เลยครับปุ๊บ Khó có vấn. là Sampra mahi juga. Hani nga dito eh. Sao nó nhắm phun bè. Lo chân mà nè. Sao mà đâu qua đi. Ay mang ngày cái tâm đấm sao kìa. Cho nên muốn chân trai tụi nè. Ok đó. Chân ra thì là cây nè. Thì lâu sao vậy? Có gì thì đâu sẵn nè. Chứ bây giờ bị đi này. Lâu mà phun sao vậy? Kuya sao kìa. Nổm chút đây. Cô anh thấy gì gần mà mâm mê nổm nó chỉ vậy. Ôi đêm rồi. Expert này. Cái thì yên cái gì đó. Cháu không cần bí được mà này. Khó tăng cái nhà bà. Yên mà không mà anh đi không. Yên mà không mà đi hàng ngày. Âm tập hàng đầu. Adu cái này tera thầu đó là can abu đi nè cô. Tera thầu đó là can đó lấy rồi Adu su cháu không cần bí. Cái gì đó. Khó tăng. Ôi đêm lâu rồi sao? Adu phăng thì hay phăng tăng với mà thật tập phăng đó cũng giao đi
ꯌꯦꯟ ꯂꯥꯛꯈꯤꯔꯣꯏ ꯂꯣꯏ ꯍꯥꯏꯔꯛꯑꯦ ꯑꯌꯥꯝꯕꯅ ꯑꯇꯣꯞꯄꯗꯤ ꯐꯪꯉꯦ ꯍꯥꯏꯕ ꯑꯝꯇ ꯐꯪꯗꯕ ꯑꯗꯨꯒꯤ ꯇꯦꯔꯥꯒꯤ ꯑꯃ ꯃꯆꯤꯟꯗ ꯂꯩꯕꯗꯣ ꯑꯗꯨ ꯈꯇꯪ ꯐꯪ ꯂꯩꯔꯝꯃꯦ ꯅꯣꯡ ꯃꯔꯛꯇ ꯌꯦꯟ ꯊꯤꯕꯗ ꯁꯥꯠꯂꯨꯔꯕꯅꯦ ꯑꯩ ꯋꯥꯕꯅꯤ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯔꯛꯀꯗꯕ ꯋꯥꯠꯂꯤ ꯈꯔ ꯐꯖꯅ ꯃꯟꯒꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯔꯣꯟ ꯑꯃ ꯂꯥꯡꯕꯅꯦ ꯇꯥꯇꯥ ꯇꯔꯥꯡ ꯃꯌꯥꯝ ꯊꯧꯕꯁꯤꯅ ꯏꯁꯤꯡ ꯂꯥꯛꯄꯩꯅꯦ ꯀꯗꯥꯏ ꯏꯁꯤꯡ ꯂꯥꯛꯏꯅꯣ ꯏꯁꯤꯡ ꯐꯪꯗꯕꯩ ꯑꯗꯩ ꯏꯁꯤꯡꯁꯨ ꯐꯪꯗ꯭ꯔꯦ ꯏꯁꯤꯡ ꯌꯥꯝ ꯀꯧꯕꯗꯣ ꯏꯁꯤꯡꯁꯨ ꯐꯪꯗ꯭ꯔꯦ ꯌꯦꯟꯁꯨ ꯇꯥꯡꯉꯦ ꯊꯥꯎꯁꯨ ꯐꯪꯗ꯭ꯔꯦ ꯅꯣꯡ ꯀꯜꯂꯛꯑꯦ ꯅꯣꯡ ꯀꯟꯁꯜꯂꯛꯑꯦ ꯑꯩ ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯥ ꯃꯍꯤ ꯁꯨꯝ ꯁꯥꯒꯠꯂꯦ ꯆꯥꯛ ꯃꯣꯔꯣꯛ ꯑꯃꯕꯨꯗꯤ ꯍꯥꯞꯈ꯭ꯔꯦꯅꯦ ꯎꯔꯣꯛꯁꯨ ꯆꯥꯗꯦ ꯎꯔꯣꯛ ꯃꯩꯐꯨ ꯊꯥꯒꯠꯂꯛꯇꯣꯏꯔꯥ ꯁꯥꯏꯕꯗ ꯆꯣꯛꯊꯔꯛꯄ ꯍꯥꯏꯅ ꯂꯣꯏꯕ ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯆꯨꯊꯔꯦ ꯃꯈꯣꯟꯁꯦ ꯌꯥꯗ꯭ꯔꯁꯨ ꯌꯥꯗꯅ ꯃꯩ ꯃꯨꯠꯇ꯭ꯔꯤꯀꯥꯟꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯛꯈꯤꯒꯦ ꯃꯨꯠꯄ ꯌꯥꯗꯦ ꯃꯩ ꯃꯨꯠꯂꯦ ꯇꯨꯝꯕꯗꯤꯀꯣ ꯆꯥ ꯂꯣꯏꯔꯒ ꯆꯞ ꯆꯥꯔꯝꯅꯤ ꯇꯨꯝꯕ ꯂꯩꯁꯥꯕꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯁꯥ ꯐꯗꯣꯏꯅꯤ ꯅꯍꯥꯟ ꯆꯦꯟꯕꯗ ꯀꯥꯎꯔꯛꯏꯕꯗ ꯑꯩ ꯇꯥꯏꯕꯗꯣ ꯃꯧ ꯑꯃꯅꯅꯦ ꯃ꯭ꯌꯨꯖꯤꯀꯦꯜ ꯆꯤꯌꯔꯗ ꯆꯦꯜꯂꯦꯒꯅꯦ ꯇꯛ ꯂꯥꯎꯅ ꯊꯦꯡꯕ ꯈꯛꯇꯅꯦꯕ ꯃꯊꯨꯟꯗꯨꯅ ꯄꯥꯏꯕꯣꯅꯦ ꯌꯥꯝ ꯀꯟꯅ ꯏꯟꯕ ꯅꯠꯇꯦꯀꯣ ꯑꯃꯗꯨꯅ ꯏꯜꯂꯛꯄꯒꯤ ꯇꯛ ꯂꯥꯎꯅ ꯆꯠꯈꯤꯕꯅꯦꯕ ꯃꯊꯨꯟꯗꯨꯅ ꯃꯣꯏ ꯃꯧꯒꯤ ꯃꯁꯥ ꯐꯩ ꯃꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯇꯤꯜꯍꯧ ꯐꯖꯕꯕꯨ ꯎꯈꯠꯂꯛꯑꯦ ꯆꯥꯛ ꯄꯨꯛ ꯊꯟꯒꯠꯂꯛꯄꯅꯤꯅ ꯀꯪꯅ ꯆꯥꯕ ꯍꯥꯎꯔꯦ ꯑꯂꯨ ꯑꯃ ꯆꯥꯕ ꯃꯥꯁꯦ ꯄꯨꯂꯞ ꯎꯝꯖꯜꯂꯒ ꯁꯠꯇꯣꯛꯄꯤ ꯇꯧꯅꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯉꯝꯗ꯭ꯔꯦ ꯆꯥꯎꯔꯕꯅꯤꯅ ꯆꯟꯗꯦ ꯉꯝꯅꯤꯗꯤ ꯈꯟꯕꯀꯣ ꯃꯤꯗꯤ ꯃꯥꯏ ꯅꯥꯟꯈꯤꯗꯣꯔꯦ ꯅꯣꯏ ꯀꯩꯗꯧꯔꯤ ꯌꯥꯔꯦ ꯏꯃꯥ ꯈꯨꯆꯥꯎꯁꯦ ꯀꯩꯅꯣ ꯈꯔ ꯃꯐꯣꯟ ꯈꯔ ꯍꯥꯞꯆꯜꯂꯨꯗꯅ ꯅꯦ ꯉꯝꯃꯣꯏꯗ꯭ꯔꯥ ꯌꯥꯝ ꯆꯥꯎꯋꯦ ꯆꯥꯎ ꯅꯪꯒꯤꯅꯦꯅ ꯇꯝꯈ꯭ꯔꯕꯅꯤ ꯈꯨꯆꯥꯎꯁꯦ ꯌꯦꯡꯉꯣ ꯊꯣꯡꯕꯅꯤꯅ ꯊꯣꯝꯆꯠ ꯃꯈꯣꯡ ꯍꯥꯞꯄꯦ ꯆꯥꯛ ꯂꯥꯝꯗ꯭ꯔꯗꯤ ꯄꯤꯖꯔꯛꯇꯣꯏꯅꯦꯕ ꯄꯤꯖꯃꯣꯏꯗꯣꯏꯅꯦ ꯑꯗꯨ ꯃꯇꯨꯡꯗꯨ ꯈꯥꯛꯍꯧꯔꯒꯦꯔꯥ ꯏꯟꯖꯥꯡ ꯍꯥꯞꯇꯕꯗꯣ ꯉꯝꯗ꯭ꯔꯦ ꯂꯣꯏꯗꯣꯔꯦ ꯆꯥꯛꯁꯦ ꯐꯖꯅ ꯌꯥꯝꯅ ꯍꯥꯞꯄꯅꯦ ꯏꯕꯥꯅꯤꯃꯛ ꯁꯤꯠ ꯅꯥꯟ ꯆꯥꯏ
ꯑꯗꯒꯤꯗꯤ ꯃꯐꯩꯁꯨ ꯃꯉꯣꯟꯗ 3 ꯍꯥꯞꯄꯅꯦ ꯑꯩꯉꯣꯟꯗ 2 ꯍꯥꯞꯄꯅꯦ ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯡ 2ꯒ ꯃꯥ ꯃꯈꯣꯡ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯃꯐꯩꯁꯦ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯦ ꯃꯥ ꯂꯣꯏꯔꯝꯗꯥꯏꯒꯤ ꯈꯤꯇꯪ ꯆꯥꯎ ꯃꯆꯦꯠ ꯑꯃꯗꯤ ꯉꯝꯍꯧꯗ꯭ꯔꯦ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯨꯕꯤꯒꯤ ꯇꯥꯍꯜꯂꯒꯦ ꯃꯨꯕꯤꯁꯨ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯅꯦ ꯂꯣꯏꯔꯝꯗꯥꯏꯒꯤ ꯑꯦꯡꯒꯜꯁꯦ ꯑꯃꯨꯕꯤꯅ ꯈꯤꯇꯪ ꯂꯦꯡꯈꯤꯕꯒꯤꯀꯣ ꯈꯤꯇꯪ ꯗꯥꯎꯠ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯌꯥꯁꯜꯂꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄꯨꯅꯝꯖꯔꯤ